Indo Burma Sugnu Road Matam Kaktana Thingjinbagi Khongjang Houkhre. Houkhre tang kun mangada ko communist na pangthokiba mayamgi oiba mass rally aduda saru yaba chatluba mayengbom somorjet maitaibu achum aral khangdana live attempt toropa adubu yodo pagantabi YOP maikadigi thamoi shokna nuwaitaba phangdorakli. Houkhre tang kun mangada media gi thongda youth of pagantabi YOP maikadigi thokiba press note aduda thamjakiba warol adu mari leneba singdagi response amata laktabana maramoiraga yodo pagantabi YOP maikadigi ngase ahing nongyai houkhre Indo Burma Sugnu Road Matam Kaktana Thingjinbagi Khongjang Houkhre. Athingba asina ana ayeng mai ising amadi school singi oinadi komthokani haina pau asina makhatarakli. Youth of Pagantabi na akoigi mamangda miyamdasu presno thoga khangan jagiba akoigi khalonggi oina yamna tangba adumba mayengbam somorjit haibadi leibaki hujik leiba kibam sida yamna peaceful oiba ama lakna ko hona bada thawai hakang yauna miyamgi dama